𝗬𝗏𝗧𝗏 पीखिबा मागी स्पीच से माजे डेब्यूट मागी स्पीच ने इंडिया के पार्लियामेंट माने वसक लौबदा ngangi ba khardudagi di ahan ba ngangdoini aduga manipur gi hojoji ki oina mp ani handaki anuba mp ani je inner muso outer ani gi mp ani si gi marakta so ahan speech oige dawrini aduga ngarang je ekhoi yengka da congress party gi oina rahul gandhi na pungama hena ngangki ba magi speech gi matungda ngarang gi aroi ba adjourn toram dai gi mikup sida minute nipan ga punna second yankai manga haiba tare chawrang minute mapan muki oina sangba speech amakak marak tu da certain ekhoi gi kan hunagi ba khotna ba khar leigre adu chawrang minute nipan dagi na second yankai ga manga fawgi sangbo 𝗬𝗏𝗧𝗏 gi speech masi social media da live reaction mayam si yenguraga di praja mayam da yam apen pokpa aduga manipur gi issue hokiba chahi ama sangaba manipur gi issue se india ki parliament mapung phana khanagi de amasu manipur gi mp ama fawbuna masi gi issue se puthoka anda akhoi gi leiriba situation mayam blight mayam akhoi gi leiriba waba mayam se india ki parliament utpangam de habagi miyam gi puking da nungangba masi gi pelaba mayam adu 𝗬𝗏𝗧𝗏 ngang puthoki basida mai praja mayam da apen ba poi habagi madu gi ton reaction mayam ui mixed reaction ni haba tai aduga bjp dagi su react torokpa maroi ba prominent leader mayam dagi su yauri anyway ai han ba straight question ni laksage as a manipuri moina and as a young politician moina aduga manipur gi decision making da yamna maroi ba ekhoi gi space ama longna bo honari ba misa amoina manipur gi issues e india gi parliament 𝗬𝗏𝗧𝗏 na manipur gi mp ama manipur politician ama puthoga khanara bagi madugi matang ama lawruk pase masida how do you feel masid nungai ba phawbra harau ba phawbra changthok ba phawbra kare having sure miras tasengna indigenous people ai tare manipur gi indigenous people ama oina praja ama oina ngarang adugomba manipur gi mp oina handaka khiba ikoi congress ki mp Sri honorable mp 𝗬𝗏𝗧𝗏 na ngarang thamkhiba wafam si tasengna indigenous people ama oina haiba taraga di ai tasengna mayam ikaini oiba yamna ningba kaiba numit amani haiba tare maram ding asi chahi ama helaba manipur gi luraba tanfam haiba tare ikoi critical juncture amadi lairiba violence ki adugumba magi level of kanosi degree se aduki matik wanglaba matam asida minute mapan gi chang phanglaba honorable mp amana manipur gi core issue amata address tawramdana adugumba mamang da laikhiba mamang gi adugumba parliament session da Rahul Gandhi ji honorable MP amadi Assam dagi ka khiba Gaurav Gogoi MP honorable MP na ngang khiba wahi sing adu copy paste tawraga ngarang prajana sayam na tawkhiba ikoina sa tawkhiba honorable MP laire khwai dagi hairaba 𝗬𝗏𝗧𝗏 na ngarang core issue mata address tawram da base ta sengnamak indigenous people amoina idi ta sengnamak yamna ningba kaiba numit amani haina khale okay core issue ki wafam amadi pokat pere de 𝗬𝗏𝗧𝗏 na ngangi base ma ke han be speech ne masi ki maroi ba component jing ji yenga de han ba horok pagi oina north east ki region da lei ba koi time zone jiga mel in india ga gi marak da lei ba time zone gi difference sida mamang da sanjay baru na kaina ai koi gi separate time zone pi ga dong ni habi gi wafam adwai de horoi maram di mana wangang ba matam se midnight hour oiba adu gi midnight hours jida ngasai gi india ga koi gi manipur gi marak da lei ba ma gi time zone gi difference si pawba understand to with the koi gi north east ki miyam gi kai khumna ba pawba utpi de ga habi gi adwai gi question si de gi mana north east collective ki oiba issue ama hai tare mana pukhalakpa even education gi area da su pukhalakpa gi mamitai manipur gi oiba hojik leiriba conflict si hogiba chahi ama chumna chathariba conflict sigi wafam mangna pukhalai aduga maroiba wafam oina mahakna highlight torokpa horokpa je president gi speech ta karigi damakta manipur gi wafam yaudabano haiba wafam jene president gi speech ta manipur gi wafam yaudaba je masi yamna line lobe yaroi aduga manipur gi issue si jok nate haiba wafam thamgi kari habini okay ai thamjage kanoni mera sai khoina khanga da usi problem am explain to ba adagi opinion thamba adagi high report to discuss to usi di it's very easy handle like ni loinamak kari gumba ma leirak pa kanda madu bo ikhoina explain tawraga madugi matang da wangang ba haibasi loina live ni but ai khoina 2024 gi adugamba lok sabha gi election mamang da praja singna 𝗬𝗏𝗧𝗏 vote kahan khiba praja singna mangon dagi expect to khiba si kari no haibasi ko yana nei na se
ngasi manipur chai ba mai se oja bimol na lambi ama thiraga mai je muthalakani na khallaga ma se kuna election ka han khraga adugumba praja sing aduna bjp na ngam da ba se oja bimol na tawra agani gaina khallaga tawki badu ka han ki election sida ngarang oja bimol na yamna precious way ba haiba tare mp amana manipur gi mp amana minute mapan ga phangak pa I think it's first time in the history I was yai taseng namak adugumba yamna precious way ba matam phangna ba phawda manipur gi matang da thoi ba issue sigi haurak pham kadai dagino matau karam na haurak pano hairi ba issue sing ase matau karam na losin ba yagadage haiba gi core issue sing ase kamdong na solution porak kadage haiba gi wai ama bhawa palam da ba manipur da gi haurak ki ba manipuri amo ina manipur da thoi ba issue sigi maram root causes sing discuss to biram da ba amadi parliament da thamdana Atopa state Telangana gi state ki karakpa honorable MP Mr. Reddy sir na adugumba manipur gi issue se matau karam na haurak kiba root causes sing adu nainaraga solution karam na porakadage India gi level da as a united oine koi chatmin naraga manipur gi saru kano je irang je lusin bangam gani gaina adugumba Telangana gi MP amana ga ngangaga aikoi gi manipur da gi ka kiba manipuri gi MP oi kiba oja bimol ngarang hadugumba manipur gi oiba issue sigi matang da wai amata pandana maram ama phawa hairam daba solution lom da amata lamdana BJP da hanjin chairaga lotion ki ba haibasa it was a very unfortunate ni maram adana mahang na wangang bagidi we can appreciate but ngangi ba wadugi machak madugi kari haitare mera se kone debate ga haina ba matter si karino aduga maduda yauriba point je masak sing adu karino haibasineba aduna manipur gi ol soibe issue sigi matang da oja bimo na pandraga aduga BJP gi MP oiba Telangana gi MP amana root causes sing manipur gi violence gi matang da palakpa aduga border fencing leram da ba demographic imbalance lakpa siguma mayam palakpa core issues